Torbung etek hamu hamuni kes lokhale thi humle senaba sing fadri mafam kya ra khusaunaraba miyam thulaktuna yeningdaba khongjang sangsinba horakli phagauk chaw ikhai police station su motu case ma lokatre kokomina su Bisnupur SP da complaint report file tokre nahan numidang pung nipanga mini kunthraga mangaram tarakpadi gi hauraduna Chusampur police station koliba kangbai khulgi Zalen phai masum Mathijang na singwa mafam singdagi Torbung Sabal Laikai tamna koki teorisna bom taret amasum nongoi maru sanirom kapsinduna akan ba attack sa tarakraba batungda thawdo osigi matang na Phagauk Chaw ikhai police station na su moto case ma register tawdun lokatri amaram na thawdo thukliba mafam masibu koliba police ki DIG amasum atopa senior officer singna thawdok thokpham satuna yengsin khibaga loinana paktakna coming operation sa thabada okhayawdaba kilogram ahum lomlomba IED ama yauna sana kapangamba pompi ama medium range ki pompi mari amasum medium range ki barrel blasted improvised pompi ama single barrel nongmai ama amasum kapthokraba tuan nongmai gi empty case taragatret recover tawrari maphamasi Garang numidang police ki control room digi tholak pa chirol amana phongdorakpani nahan gi thawdo adu kuki khulai pai bisig sa tarakhibani haiba wafam su phongdok paga loinana mafam adu security gi akan ma section thorang lakhale amsu mekup na hom singna laire phiba madu lakshil lehri amaromda nahan gi thawdo adu gi matangda khudakta case ma register tawduna lokhatpiu haiba ga loinana attack sa tarakhiba singa du ma sa khangdoktuna pharaga maral gi matungina serak phangan biu amasum thawdo adu gi matangda Ginza bolzom na tholak pa chirola magi mayokta cognizance lawbaga loinana thizin hanbi amasu makhata na ngarangi asiguma thawdok tholak ba matik saba security deploy tawbiyo haina kokomi gi maikai digi ngas Bisnupur district police ki SP da aiba chirola ma pisingkre hairi nangi etek asibu akan mamona kokomi na condemn toropaga loinana thawdo osigi matana kokomi gi convener khuraijam athawbana lusingba mihutchingna hakthengna satuna tomin na laisilabadi Miyam galoy na ihaw sang sinaba siyam sare hari. Manipura misam ngak na ba layjaramba kul ngak pasangi kusukulay pumba layngak da sarin na taholaga nakalam na free thadok to na misam no onsin duna numay kapal liba karigi rangki. Security matiksa na thamduna kurak hangandraga matawkram na bom amani numay kapal liba no hangladuna. Central amadi state force puna satpikro. Manipura miyam lantihang na ragaki layngak paidrabasu MLA sing kadai da laikhrabagi hangladuna garangi thawdo osigi matang MLA amakak natana ataina tumina laisiliba karigi nonki MLA sing na tumina laigada boirabadi resign tawbiro hayaduna president rule gilenga mitei loisinana ba lairibra haina maral sibo hangsongki tuan bo afam sing thamnarakli terrorist sing gi torbung attack khunja sing gi teng thakol tok tawnari bi UG gi kem ama thamduna ngakhanbiu Mr. Mikhai naidaba central force thambiu Misam ay aduki matik samam na bapawri. Tok taw na riba yuzi kema matamda na nga kanbiyo. Nahan torbong na kuki theory na amuk hana bom amasung numay kapsil lakpadi ki Phagauk Chaw ikhai mamang laikai di ki masagi say humfuga mga surabi takilamam ongbi keges na kaubi may rapay bi manapung dorakpada sahi anihiyan na relief camp na layruraba matung kunja kara mayumda Nan hanjinarak thengna badigi kokila men basing na Phagauk Chaw paring amadi turbung ngatay na mapam kaya da bom taram amadi nongoy marumasing khangna na pung amahena kaplakpada kunja sing aduki matik mi pai na duna me ahum English sing ani ga kungo humdoi da thokiba thawdo adugumna mapam marang khangdana senaki laibak thiban state force sing su nongmai kapal loiraba matung da lakhi koki singi mawong adu makhoi gi lamni henjin ba yaroi ꯑꯩꯈꯣꯏꯅ ꯐꯅꯀꯅ ꯍꯣꯠꯅꯔꯕꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯔꯅꯤꯡ ꯄꯤꯔꯛꯄꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯕꯨ ꯃꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇ꯭ꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯂꯣ ꯑꯁꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯇ ꯑꯅꯤ ꯊꯣꯛꯅ ꯆꯂꯥꯏꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯁꯤꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯔꯦ ꯍꯥꯏꯅ ꯊꯣꯛꯇ꯭ꯔꯕꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯂꯥꯏꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛꯅ ꯆꯠꯊꯔꯤꯕ ꯀꯥꯡꯂꯣꯟ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯇꯝꯄꯥꯛꯇꯅ ꯈꯨꯜ ꯉꯥꯛꯆꯔꯤꯕꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯗꯕꯜ Barrel gumba khara paijaduna leibasing ni coming operation tawduna hekta phagatkiba aduga thawdok tholokpa matamdana akhoi bu ngakpi senbina bakana su leitaba si aduki matik pendri akhoi gi punsi gi mamalbu lenga na kari su leitana khalle takpani miyoibi gi phangpham thokpa hakpuna mak matpani masi gi apapati gi teksak puna mak lenga na pugodabani hawjung makhata na kunja sing aduki matik mi paina bana mayumda leina ba phaw kinani koki sing na kaplak ni ba bomb sing asisu aduki matik sawi Lainung pawo khutli amadi nongmai maruna yumgi phaklang na panduna taslak pasu yawi
अदुबो ngarang ayuk ASP gi tim lak tu nongmai maru sing lokhot khre amadi bom na sokolaba mafam sing yengsilami lamda masong gi miyam ni ASP da buffer zone da state force marang kaina chakthok tuna thambina ba madi tok tawnari pa pamoina lusingba UNLF ki kem ama mafam asir thambiduna aikoi bungak shalan biu habi gi apamba khunja sing na phong dokre rakhi misang mi khai nai da central force thambiu khomdra mamon Phagok sau ikai mamang lekai gi khongdram mamon chei humfuna koki singna kablak pa nungmai singa si khamjen biu aduga kadai ri kablak pa no haiduna aikoina central force singda haizaru da koki singna yu ngor kablak pani makhoi su khangdi haina ningai dana le thoki relief camp da sahi ohum lom wana lel raba matung no mukhak him da hanjen narak pada amuka su kumza english singa ni ga kun ko hum da gi me hum da thoki ba thaudo aduga sap manana thoklari masida khunja sina ngak thoksana ba khulai amata su leti state force leti license gun power phagat pire maram maduna microphone lawba musu kangshi khara khing manatna ekhoi gi pambai leti yum da hanjinduna leirabasu shufam nompham leitabi gi awaba putlum puri ba masum inkhol koi gi haiduna natraga low uge haina thorang ranglabasu central force ni satlo haina hektamak tankhat pirak gi thawong sing asi khang duna laklaga haujingna nongmai bom kapsilaklaba matam sida ekhoi bu ngakpi na ba kana su leitaba haibasina haibasira president rule gi lenga sina miyam na piriba ngaklo si haujik leiriba mong sida koki amadi maite ani maite esi angam ngam thoknaraga hingmana phare haibigi wakhalondu yorakli masida lenga na semgalakliba hanagi nungsi sana na hingba haibadu kari su oithoklaroi tampak ta khakta maklo salaiba duga singdana kari su tawba ngamdaba suda leiriba koki singna tawningba tawda lakshinba ngamdaba amasum tangdu leitaba hanjin hangeni hairibasi kamdawn oithokadoribano lenga na piba khara saraga lenba punsi mahing asi pungpen pele aikhoi su nomduna hinglaga hanagum ingna sikna yumda leiba pami saphagada mafamna tasinduna leinariba asida chada thaktabadi yadabanina angamba pangal puthoktu no honari seraksida mai masing tamliba isa isu kaya class 10 12 thagada yauri makhoi gi khalaga bo na promotion pibigada balati boarding na thamduna honagada su sel thoktabana mama mapa oina aikhoina wana khangnari isa isu singa sigidama pamom tingthoktu siba kidana honagada matam sida thauna puthokpa ngamdre asigumba mayam leiriba lengana aduma khangsin usinadana leithokadoribra hauji aikoi siba su kirakthi aduga CRPF khana leiramba du sungarang na handagi lehan khidrabanina aikoi bu yum da hanjinduna leyu hairabadi misang mikhai nai da central forcing team thambiu natragana state force thambiu masisu ngamloi hairagana maitai miyam punsinduna lengjel manraga koki singa lamba taunarage haiki koki gi property sing leiba yon bi record ta leitri department manipur lenga ki secretary land resources na ngarang thokpa sengdok zero lamada thasi gi taraga manga da prinamasum electronic media kharada koki gi property sing muslim sing leiri haibi report taunarapga mari leinana loisang gi maikai digi land resources department gi record ki matungina me english ngani ga kungo homdoi digi asiguma makhal gi leiba yon bi gi thabak amata taukhidri haina sengdorakli Delhi degi cycle thaurakhiba Malem Thongam Senapati yausilakli kotuna kangpokpi phawbu yaro herakli Manipur ingta pa hanjin hangada bani haibigi pannamda sahi sigi haukiba October 2 dagi New Delhi dagi Kutub Minar makhong dagi Manipur tamna cycle thaurakhiba transgender social activist Malem Thongam gi khongser ngarang Senapati district headquarter yausilakli adubo mahakna kangpokpi phawtuna satkani hairibasi khudakta thingbiu haina Committee on Tribal Unity kotu gi mekai dagi phongdorakli ngarang ayuk pung nipalom tarak pada Nagaland gi capital town Kohima gi district police headquarter dagi Manipuri Cultural Society gi yamlaba thaumi sing na Malem Thongambu ikai khumnaba gi damak lam tharak paga loinana ma ki matung inarak tu ma pu mau gate phau thilaki mak na mau gate yorak paga police gi mekai digi mak pu taram no okpi paga loidana ngak sendu no Senapati phau thinbi rakhi ngarang numidang pung taru rom tarak pada Senapati district headquarter yauna ba cycle thorok laba matung Police Department ki maruibo officer sing yauna Senapati gi naha sing amasung kabi tingsoi gi group na taran oki loina kotu na mahakpu kangpokpi phawdu na cycle thoraga chatpa yaro herakhibi matangda Malem Thongam na phongdokhibida ayaki khongsat ka mari leina kotu na thulakliba sirol do pungkun ga mari gi manung na withdraw tawgadabani kariguma taroktrabadi leiba asig state khudimakta leiba tungan peace ki forum singi mating loina makhogi mathak sab sab defense tarok pi yaki
Panme abadi Senapati District Headquarter Pau Police na ngak sinduna cycle thorokiba Malem Thonga ngarang ing Senapati ASP gi office ta ahing leklaba matung ngasi Imphal tamna amuk cycle thorakadori bani Mau police na makpu maram pau isko toroga cycle thoroki duga maram police na amuhana ngak sinduna Senapati phawa cycle thoroki bani Commission gi report pikhatpegi matam sangdokri Manipur gi irang thijinba Manipur da thukli bisahi ohum phajilaglabi irang asibu thijinanaba India government CM ki Guwahati High Court ki hani Chief Justice Ajay Lambana lusungba mi ohum saba Commission of Inquiry na Center da makhoi gi report lan khatpegi matam mangarak suboina amuka sangdok thun English ngani ga kunga taruki me kun phawa sangdokri Hiramasiga mari lainana Union Home Ministry na laibak poponumita notification tokri Handak sangdok liba sina commission asida piba mangarak suba extension ni mamang na pikiba report pisin bagi matamasi November kun oikibani Guwahati High Court ki hanagi Chief Justice Ajay Lambana lusingba commission aduna kumza English ngani ga kun go humdegi me okumdegi iranga sik tholakibagi maru oiba marama masum kamdaw na sangdorakibano haibagi matangda thijunana basinarakibani thabaktigi potharaba IAS officer Himanshu Shekhar Das amasum thabakti potharaba IPS officer Aloka Prabhakar yawba commission aduna masigi report asi central government pisin gadawri bani loinana madugi report adu kumja English ngani ga kungo humdogi June marida makhoigi ahanba mifam pangthoklaba matungda tha taruki manungda pisin gadabani Ministry of Home Affairs na thokiba khwaidigi nawo notification ki matungina commission na makhoigi report adu kumja English ngani ga kunga taruki me kungi mamangda central government pisin gadabani haina phongdokri commission asigi term of reference ki matungin irang asigi mari leinaba asumba langla langchuna masum thawdok singadu mathang manau naina thijin gadabani mari leinaba authority ki maikaidigi mathau pangthokpada section da laikibra haibna singmasu adusu commission asina thigatna ba khanki masiga loina irang asi laksinana ba lengana matik saba khongthang singlakut khibra haibdasu yengsin gadabana ki commission asina hiramasiga mari leinaba wakat singmasu maral sirakliba punama adubu asumbara aranbra haiba khangdokna ba thijingani commission asina Imphal amasung New Delhi da office ani hangdoktuna mathau tawribani Manipur gi irang asina miyoi sani ga humpu laikhidabigi mathakta miyoi lising kaya mayu makai laitabadigi lanjena dun relief camp singda lairi center na kumja English ngani ka kunga manga gi February 10 ga humdoirigi Manipur gi minister N Birena pham thadokraba matungda president rule thamjikibani Assembly asigi matam si kumja English ngani ka kunga teret phaw lairibani adomainama housing animated suspension na thamlibani matam sang irang thokludraba matungda Bishnupur district ki Torbunga tainaba Chusampur district ki mafam kharadagi bomb yauna nongmai kapsilakpadigi nauna amuk irang thokibani MP Bimol nadi Torbungi thawdok security ki mawangoktada sem sarang satharakpa attack ni hairi Status da matam sana nongmai makol taru draba matung IDP internally displaced persons singna mayum da hanjin ba hobaga nahan Bishnupur district ki Torbung da khulai paiba ko kijau sing security laina bom amsung nongmai round kya kaptharakibadu sem sarang satharakpa attack ni haina Congress ki MP Dr. Angomsa Bimol akoi janna phongtokri ngarang Parliament House ki mapana News Agency PTI Press Trust of India na hangbo hangamagi pakhumda MP Dr. Bimol Akoizam hai Torbung da ngarang attack sa tarakhiba du ikoi da na mayumda hanjinba haukiba IDP singi mathak ningthijana sem sarang sa tarakpa attack amani thawdo du army yauna security person sing laina sa tarakhibani madu yamna nungaitaba thawdo amani thokiba thawdo du na government gi maikaidagi khulai pai bisingi mathak ta khulai thado hananaba thabak mapung phana lakhot khidre haibu tai Government ki maikaidigi hiramasna matik sabe action lakhut kadabani hiramasigi matangna maki maikaidigi parliament pukhana khona duna lakli makhatana hona khigani haina Dr. Bimol akoi jamna phongdokhi banmaya wadi relief camp sahi ani makha hena lairuraba matungda ikoi dana Bishnupur gi Torbung gi IDP sing mayumda hanjin bawkhibani optional oiba pawgi likhuna siki matungina haujuk phawbada Bishnupur district ki apunba imung maudraga teret ki mi sahunga Marfuga mapan mayum na hanjin bawkre madugi manung nupa chamaga marfuku tere amasum nupi saniga anini lanje naruraba sing nauna khunda laitaba haukraba matungda nahan Bishnupur district Chusampur district ki lonaba mafam Torbung amasum phagauk so ikhaida khulai paiba ko kijau singna bom yauna nungmai ron kya kapsilaktuna aki khang thon khibane India na Pakistan ga thangnaba ngamkhai gi sada maudraga humdai Bangladesh ga tainaba ngamkhai sada marfu fencing khaba loikre minister
Security kangkat hananaba masum ain yuang na sangsilakwa thingnabagi panamda India Pakistan international border gi asang musad maudra hena loinana India Bangladesh ngam khai gi sada maud humdra ga mapalom fencing khakri hena Ministry of Home Affairs MSA na leba ko ponumita Lok Sabha da khankri MSA data du gi matungina India amasum Pakistan international border gi apun ba kilometer lishingani ga sani ga marfu ga mapan ga 0.66 ki sada 92.25 konsinduna kilometer lishingani ga samag kuntraga ga manga ga 0.136 paring the fencing khablo singkri Parliament ki Lok Sabha da piba aiba pakhuma mada Home gi Minister of State Nityanand Rai na puthoki ba MSA data duna India Pakistan border gi wat horiba samag yankai ga mari ga 0.524 natragana sada 6.75 fencing khaga da watli haina pali masiga manna data aduna India Bangladesh international border gi kilometer lishing mariga maudra ga taruka 0.70 da ngamkhai dugi sada 79.08 natragana kilometer lishing hong saniga kuntraga mapan ga 0.92 gi paringda fencing khakri wada uriba kilometer sanipan ga yang ga taruka 0.778 natragana sada 20.92 fencing khadan lagi puna kilometer lising amaga satruka nifuko humdoi sangba India Myanmar ngamkai paringda haujik phawbada kilometer 9.214 gi paringda fencing khabaloisin ngamli haina data aduna makhatan oli punna India gi kangphal gi ngamkai kilometer lising taraga mangaga chamaga taruka 0.8 amasum island territorial yauna kilometer lising tereka songaga taraga taruka 0.3 ki torban ngamkai le Indiana thangnaba laibak taret ka kangphal gi ngamkhai tainai nongsupta Indiana Pakistan ga asangba kangphal ngamkhai tainai madu Jammu and Kashmir Punjab Rajasthan amasung Gujarat phawbu satli amasung Jammu and Kashmir line of control adu yawi awamasum awang nungpok ta line of actual control oina Ladakh Himachal Pradesh Uttarakhand Sikkim amasum Arunachal Pradesh ta Indiana China ga sanglaba amasum aruba ngamkhai ama tainari Indiana miyam apan malaitana satuksin yahanduna Uttarakhand Uttar Pradesh Bihar West Bengal amasum Sikkim gi paringda Nepal ga athing malaitaba amasum maru mapang oiba ngamkhai amasu tainari hanis paus na makatana fungdorakli